Maida Toina Thengdnba flu natraga cold virus amadi coronavirus ki infection ki risk sang yamna wakadhalli. Mid amasung sin habasina virus na koi haksang manungda sanglakpada yamna laiba mafam singni. Miyoi ayamana masagi mamaiba pung amagi manungda tra thuklaktagi hena soi habasi study singdagi khangba ngamkhre. Experts in the high globe open a Maida Toina Pambei Khra edu thugaiba da mateng pangi. Maida Toina Thengdnba habasi ekoi khudimona tawi. Nongmada masing khangdana Maida thengi naton hakazaba mi choktharakpa kunamna chintei thokpa sina singmasi aikoina khantharuba tawdana tawduna leiraba thawong singni. Center for Disease Control and Prevention ni matung ina SARS-CoV-2 hana sukhanariba anoba coronavirus asi atopa respiratory infection kayaga manaba mawongda miyoi amadagi miyoi amada sandoi. Miyoi amana hakti khanbada yaurapa respiratory droplets sing adu atopa miyoi amana ningsha sur honjinbada yaukiduna lungs yauki. Virus pakpa pochai sing pairuba kuna mit natraga sinna muk thengba asina singbu sing asi miyoi amadagi miyoi amada sandopagi mawong singni. Anaba miyoi gi manakta naksiludaba natraga nuksitagi sandokpa virus singdagi ngathonabgidamak mask upana singba tawba haibasi irai laiba ma oiraksu virus aduna pochai singda paklaga leiragadi madudagi arubu wafam amadi oiri. Scientists in research tawbada miyoi amana masagi mamaida yamna toina paiba thengba tawi haibasi khangba ngamki. Kumjali singni ga nipan da sathaki study amada miyoi tarabu office environment ta pung sukna observe tawki maduda miyoi sing aduna sakchet pung amada Trataruk Pau Sanda Makoi Masagi Mamaida Paiba Thengba Tawba Thenaki. Kumjali singni ga tara mangada pangthoki study amadana Australia da leba University amagi medical student puntarpu observe tawbada makoina pung amada kulhumdoirak masagi mamaida paiba thengba tawi haiba khangba ngamki. Maida paiba thengba tawba adugi tangkhai maromdi chin naton natraga mitta thengbani. Haribsing asi virus natraga bacteria singna haksang manungda changkhinabagi khwaidagi laiba lambi singni. Atopa miyoi sindagi hena khanglaba medical professional sing phawbada pung anigi manungda 18 lak phawba sangseta masagi mamaida paiba thengba tawi maramadana aikoina cheksin thawrang sing khudamoina khut toina hamba asina singba sing lokali adubu khut toina hamba habisisu maida paiba thengba tawdrabata darkana ba phangi maramdi mina uba ngamdaba mahik sing karamba matamda akoi khuta palakpage habisi khangba ngamde. Center for Disease Control and Prevention ni matung ina tasengna kana ba phangnabidamak aikoina ingataba kulhambagi mathang manaw singdi khut chodhanba sapon noiduna kongkon thoganba khut ani taknaba isingda thadokpa amadi kakhanba asini adomona aikoina maida sugi matik toina paiba thengba tawba maramna khut hamlabasu amuk contaminate tawrapagi sang yamna ka hena wangi. Khut phana sena hamlurabasu thongda nadraga atopa manaba pot amada amutang pairubada tamthiraba virus adu amuk khut tapalakpagi khudongthiba leiribani. Illinois ge Hantali da leba Northwestern Medicine Hantali Hospital ge clinical psychologist Zachary Sikorana coronavirus ke outbreak tawringai manungda maida paiba thengba tawbagi hinabi thadoknaba pambi sing piri. Mahakna hai isagi khutpa maida paidanabagi wakhal adu khanduna layu thabak tawringai dang haktang oirabasu lepana khut kari tawribage haibadu ningsing hanbada mateng pangi. Yumda natraga office da reminder note kumba thelaga thambanasu maida paidanabagi matangda ningsing hanbada mateng pangi. Isagi khut adu kariguma mathau ma tawhanduna thamu karigumba yumda TV yengduna leiba oiragadi phiron thupsinba mail khandokpa natraga khutna karigumba pot ama paiduna legadabani. Manam nungsiba hand sanitizer ama sijinaba natraga manam nungsiba sapon ama sijinaba nasu khutna maida paidanaba honabada mateng pangi. Hand sanitizer natraga sapon adugi manam adu namlakpada isagi khut kadaida leirabage haiba ningsinghalli. Isana maida toina paibagi hinabi leheba khanglagadi globe upada yamna kanaba phangani hanasu mana recommend tawri. Miyam punma mafamda satpada amadi virus paklamba yaba pochai sing paiba matamda hand glove ama sijinaba yai aduga loiraba matungda lamthungpham yoraba matamda amuk loktokani hainadaba phawgadi yai adubu yumda leirabasu glove ama upana maida paibagi hinabi ani thugaibada mateng pangma ngami hanasu mahana makha tari.